Besupur district ki Thanggapi amana Thangna Thinduna hatok pikraba Maitai Salai Thiam Mihatki Achumba Wayal Pibiyo Haina Wakat Mifam Chathakre Laikidraba Salai Yapokpi Thiam Karuna Devina Mahaki Macha Hatpada Chenaba Singbu Maral Laitabani Hairagadi Mahak Pushu Hatok Piro Hairakli Palace Compound Laiba Sri Sri Govindaji Temple Taba Lambida Chathakiba Wakat Mifamda Saruk Yakibi Karuna Mahaki Machanupa Hatpada Chenaba Sing Putoktuna Maralgi Matik Chava Chairak Pibinaba JAC Semki Achumba Wayal Pibinaba Wakat Mifam Sukayarak Fam Labasu Ngasi Fauba Macha Hatkiba Singna Maral Laitaba Amagumna Lady Miara Sige Achumba Wayal Putokpada Lamdamasigi CSO Club Singna Mateng Pangbiyo Hairakli Wakat Mifam Aduda Saruk Yakibi Mairapai Bigi Secretary Yumnam Ibe Yaimana Salai Gimi Hatta Chenabani Haiba Taibangan Bi Kauba Nupi Ama Police na Faraba Matung Maral Laite Mahak Pulana Lamjing Bani Haidiba Si Court na Lep Kibara Haina Wahang Taurakli Loinana Miyoi Mari Mangagi Gang Kutpu Aduna Salaibu Kauthoklaga Athapada Hatkibani Miada Sige Achumba Wayal Mari Lainaba Singna Tuba Matamda Puthokpiyo Hairakli Governor governor aduki matik jam thajana tawbire police ki side da jo aduki matik bazana chapire tu ai jaje putok bana chena ki ba moina atomane areba ai kai da wai bana ai anu lawa ai anu to kan ya chamata to moina ai mama moina ita moina pu ngam ne na kalmro Quarter Sathariba. Sathari Maraxida, Narang Nahan, Akoidi, Tauriba Koisida, Asumbani, Nihatpan Laida Banina, Haidana, Asumba Saraga, Justice Pangdi Basilisa, Moigi demand of the Eba, Moja Summan Habasek, Jasna Rai, Picker Brava, Rai Sumbi Pidriba, Jas, Asumba, statement, Piratring Maraxida, Koji Asumbani, Haidan Pondora Pase, Sigi Tamakani, Kaira Mamagi, Tamoisinangasi, Tadana, Moi Mam Sangana, Yum, Putoga, Hat like a Putor, Putalai Pase, Aduka, Koji Yogi, Yogi, Nova.